Karigumba IDP shinga makogi emotion makogi sentiment la akanda akan ba khongjal changjal tana pam da ba thodok sing hena thola lagadi oja madugi diet responsibility ji kana hana pugadori bano haiba wahang amasu laktabra masi phajana hai tare hojik December sida makoina sit-in protest tawing ai sida lenga ki leiribo authority sing na phajana wari shanaba masigi yanaba ma purakna ba honaba mathau ta dabra oja kamai ning bi masi matang ji hojik king sai na hajab dune awaba da awapi bne hoigi sanaton gi shem le dena oja sanaton gi awaba da awapi nungai ba hapoina khangjerani thamoina tuminna na hauna bini punsigi chana bini taibangi na haini shem le bne oja sanaton sakpa adu ta gadi akoigi deprived of missing hajabata akoigi below poverty line the labor wana ta yum letraba IDP hajabata masi da makta awaba se awaba gi awaba tane hajabata akoina khangda awaba me am akoi di somsi da wangang boy wari at least yumam delay hamungam di tumbe yari aduna awaba people se mingonda quite sign hajaba false promises false expectations bibisne mase yamna asoiba khongthang amane reality habadi hujik taseng na manipur amadi manipur gi manungda khaiduiba sangba yadaba buffer zones nen hariba amina paramilitary nga athamiba nang sidagi han sangba yaroi maitena kuki na no sidagi han thokpa yaroi hariba poaching me am thamise ening sa am hajagre masi unconstitutional na India na pijaba masaya aindo India masana thuai jabane ranai kuthangda BJP government ki kuthangda adu oita gadi ngasa habigriba committee shame hana tongan ba committee shame dingai mangda deputy commissioner yamna loino informa adu kyam phadane ingiliga madudi aina hydras yare IDP sing lebi myam amadi IDP nangnaba tabak tongminaba myoy sing myam na dum khangbiramune taram pmda IDP sing lady gas aduna masigi yam nungai taba amadi akoigi execute tawdoriba akoigi nasa habiriba akoigi IDP singi irang tholupa kansi execution hajaba tare hen akan bukhung sing gani haiba kansi da akoigi organization sing di sauge akoigi kokomi gi mi yoising hajaba tare akoigi agok thong sing mamang thana chatpoi even violence la kan su akoigi question gi chen na akoigi yaw hajaba tare masagi own personal life and limb hoigi video da ure program ida da putin channel yawa hoigi video hajaba tare sangai festival gi protester ada mo hoidi hoigi tongana responsibility mo pubunina mo hoidi yawe one adu protest bu support to ji karano IDP sing me am yore al somda akogi wadana leriba nomu chura tangada upanaba me am yawiriba adegi kumnom togriba me am singse makoi da mu akogi sit-in protest or leyo haita gadi kyang kuin tawdori ga habgi wahanga madile torombe no torombe ni torombe kumni torombe adu nahwai akogi kulkul chama kanda hoigi east west north south hajaba tare maikei mari makta hoile ramba imai bel singna ngame kana kuina ngai hojik bunga ko matam from khara yaram mani adu matam gi matu ina tam na sum uraki de hai tare maina pai phamami hojik tam sum atharak pa adagi ayamba uraktaba hajaba tare and aroibida miyoi bagi hai tagadi
ai isan narakanda sangam maktakanda aina kunai sibu sangu kunai sibu ngau aina oitagadi madu yagadoriba aina khongte kanda mi mathamu ai buju yagadoriba ai angonda sarute aina sarute kansida mi mathanga bu haiba yagadoriba kunai si economy ऊंचाई चाहे सिर्फ लोन उठारे सबसे पैकेज मोदी ने पिरम दे अवाब ने हान ले पैकेज में अब्दुल अखोई टॉप अप खर तौर काम सिदा सीले अदुले है ना अनोवा IDP वो पिरम दे भाई BJP की मोदी की लेंगांग ना हिजाब उतारे अदु उतार के कमिटी सेम्बर्स ना क्या तो कोई नो भाई मबुंग फालू नो government कर्मचारी government के official bureaucrats सब सावे execution तो है बस मतिक चांद तो दूरी बरा नत्रगा अखोई IDP की मोयरांग की थुम लाकुंठा ट्रिकी चाहे है तो अदुई फिल्म तुम ले दूरी बरा और IDP सिंह क्या कोई ना यो सिदा मकोई याव ngam दूरी के नत्रगा अखोई ने याम concern हो बिरी बा अखोई हाई तारे ने ऐसा मो हाई बिरो ने सिना IDP का क्या कोई ना थाम सुन फमिन बंगम दोरिब्रा आई नों फदुक लामे आई solidarity उलम्बे अदु मिवे बसे थबक सुदब यादे नोम दब यादे मागी लेबा सिनफम द लेपे अपनते सिनमी हाइबसदि नोमगिना नोमगी सुरु चाजबने अदुदा बन अदगी ब्लॉकेट अमदि नोमो सिटी सदय हाइबगी नोमगी होई लाथोरिबा इनकम से लोइनमक चतोरिने अनो खाना पुथर ले कुनाई द अखोइना बन ब्लॉकेट तो सुला कांदिदा अदि ngasi di sidi phado se haina haibugumba maram leitena haija batare maram di puthari ngasi ko hawona bo hona do nadra ayuk nungdang khangdana subudabani nongudabani adu kanda akhoi gi sel tala kansida akhoi saitin da lepangam jagadabne in any area yochu oigera akhoi gi lowsu oigera Sesak po kira mo kira, sinmi ngami sing ay ta, ayop tayo, lomi sing ay tayo. Lomi sing na kamay na ako yung dana pam le dono. Lomi na dana pam ta kaya ako yung kaysa do. Ado na ako yung model na mahajab ta kaya ako yung talakan na tro ko na dana pam ngam desu. Som de imong otong hole kan sida ako yung sen na lehodra kan ako yung sakum may mula kanda ay na dana pamatok to raw. Kanang ba IDP na yung hoy sakum may mula kanda silin protest yaw do riga. Asin yung wang naman na to. Ado tagdi puktala mission do na akoy silin protest. Akoy gi tham gi letana akoy gi interest lakbo egera sindoi shalibo egera natraga bhara jari basing egera मकोई ने कुंडा रकान सिदा अखोई धना से यावी दोरिब्रा बाजार की बिजनेस कम्युनिटी मणिपुर की ख्वाइदगी मतोंग ओरिबा अखोई की इकोनॉमी पारिबा अखोई की सेमी लोन पारिबा अदुगुम्बा कम्युनिटी सिंगना कुंडा बिरकान सिदा मोइना डी क्लास तो थुक सब हाइतारे इजम बिजा इडाबोट की मोंगदा अखोई की मसाजे कितंग मियाम तो खला कान सिदा आईडीसीमा spearhead अखोई संगली खोंगिंग सिदा आइस योक्समगे आइजु मतेंग पांगे हाइबा मी म्याम लेंगोनी तोरंगोनी अखोइना खंगदो म्याम अदुबु धरना अमा फम्मा कांदा सिलिन प्रोटेक्शन तौकांदा मी क्यामना मदुगी फम्मिना मकाना सपोर्ट तो वो लाक्तोरिगे गवर्नमेंट की अखोई लोसिंगदा लेरिबा म्यूजिक कुमदा कांसिदा सिलिन प्रोटेक्शन यावरिबा संगाई फेस्टिवल पांथुए ममिंग में पांगते मसीदा गवर्नमेंट दी करोड़ क्या नो एक्सपेंड तो इसे मैं आमना हाई IDP सिंह लावी कोको मिन लावी लेंगांग ना मना हाफ क्यूरा नोई में आम लाओ नोई में आम एजुकेशन तो नोकोई में आम अदु कोई तो हम तो नहीं सेन तोंगेरा मी लाकेरा लावेरा पसादी ले रहे ना सेल ले रहे ना अकोई सेंडी यूटिलाइज तो नहीं calendar program चाहिए कि calendar program ने हाई मोंगदा दम तो गिरने
ꯑꯩꯈꯣꯏꯒꯤ ꯀꯣꯁꯅꯁꯨ ꯎꯕꯤꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯅ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯒꯦꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯜꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ IDP ꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯅ ꯂꯥꯛꯏꯕ ꯒꯚꯔꯅꯔ ꯅꯠꯇ꯭ꯔꯒ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯇꯥꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯍꯪꯗꯨꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨ ꯍꯣꯠꯅꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯅ IDP ꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯊꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯗ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯆꯥꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯏꯁꯥꯗ ꯍꯥꯀꯠꯆꯕꯁꯤꯗꯤ ꯏꯁꯥꯅ ꯍꯣꯠꯇꯕꯗꯤ ꯌꯥꯔꯣꯏ ꯃꯤ ꯑꯃꯗ ꯁꯨꯝ ꯍꯣꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯍꯣꯠꯄꯤꯔꯛꯑꯣ ꯑꯗꯨꯋꯥꯏꯗ ꯂꯥꯟꯕꯤꯔꯛꯑꯣ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯆꯠꯂꯅꯤ ꯑꯗꯨꯗꯤ IDPꯗꯗꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯔꯣꯏ ꯑꯗꯨꯅ ꯁꯣꯝꯒꯤ ꯑꯋꯥꯕꯗ ꯍꯣꯠꯄꯤꯔꯛꯑꯣ ꯍꯥꯏꯕ ꯃꯤꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯀꯗꯕꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯒꯚꯔꯟꯃꯦꯟꯠꯇꯒꯤꯗꯤ ꯀꯔꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯊꯝꯃꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯪꯗꯨ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯀꯥꯟꯁꯤꯗ ꯃꯤꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯕꯦꯁꯤꯁꯇ ꯀ꯭ꯂꯕꯀꯤ ꯕꯦꯁꯤꯁꯇ ꯍꯥꯟꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯆꯦꯜꯂꯛꯄ ꯀꯥꯟꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯆꯦꯡ ꯆꯥꯛ ꯊꯥꯎ ꯊꯨꯝ ꯐꯤꯔꯣꯜ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ IDP ꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯚꯦꯅ꯭ꯌꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯣꯡꯃꯗ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯁ꯭ꯀꯤꯜ ꯂꯦꯕꯔ ꯑꯣꯔ ꯑꯟꯁ꯭ꯀꯤꯜ ꯂꯦꯕꯔꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯇꯔꯄ꯭ꯔꯥꯏꯁ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯊꯕꯛ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯄꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯁꯦꯜ ꯄꯥꯏꯕ ꯃꯇꯤꯛ ꯆꯥꯔꯕ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏꯒꯤ IDP ꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯄ꯭ꯔꯣꯕꯤꯖꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯅ ꯂꯨꯄꯥ ꯂꯤꯁꯤꯡ 30-40 ꯐꯪꯕ ꯇꯥꯔꯒꯗꯤ IDP ꯁꯤꯡꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 5ꯗ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯉꯝꯕ ꯑꯦꯔꯤꯌꯥꯗ ꯑꯩꯅ ꯃꯉꯣꯟꯗ ꯖꯣꯕꯀꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯑꯣꯏꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯄꯤꯕꯤꯒꯦ ꯍꯥꯏꯕꯒꯤ ꯂꯅꯥꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯃꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏꯁꯨ ꯍꯤꯡꯍꯟꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯁꯤꯡꯅ IDPꯒꯤ ꯃꯤꯡꯗ ꯑꯗꯨ ꯂꯧꯊꯣꯛꯄ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯅꯠꯇꯕ IDPꯒꯤ ꯃꯤꯡꯗ ꯍꯣꯇꯦꯜ ꯂꯧꯕ ꯅꯠꯇꯕ IDPꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯍꯥꯞꯄꯤꯔꯛꯑꯣ ꯁꯦꯟ ꯀꯥꯞꯄꯤꯔꯛꯑꯣ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯪꯒꯨꯖꯝ ꯀꯔꯅꯖꯤꯠꯅ ꯇꯧꯔꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯕ ꯇꯁꯦꯡꯅ ꯄꯩꯁꯥ ꯍꯥꯞꯄꯤꯔꯛꯄ ꯅꯠꯇ ꯇꯥꯔꯒꯁꯨ ꯃꯈꯣꯏꯗ IDP ꯁꯤꯡꯗ ꯉꯥ ꯆꯥꯕ ꯇꯝꯕꯤꯕ ꯅꯠꯇꯕ ꯉꯥ ꯄꯤꯖꯕ ꯇꯝꯕꯤꯕ ꯅꯠꯇꯕ ꯑꯩꯈꯣꯏ IDP ꯁꯤꯡꯗ ꯉꯥ ꯐꯥꯕ ꯇꯝꯕꯤꯕ ꯍꯥꯏꯕꯗꯤ ꯃꯤꯗꯣ ꯃꯈꯣꯡꯗ ꯂꯦꯞꯄ ꯅꯧꯅ ꯑꯃꯨꯛ ꯂꯦꯞꯄꯗ ꯑꯃꯨꯛ ꯍꯧꯅ ꯃꯁꯥ ꯃꯊꯟꯇ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯄꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯣꯁꯤꯌꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯦꯚ꯭ꯔꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯈꯨꯗꯤꯡꯃꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯉꯝꯕ ꯉꯝꯗꯕꯅꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯦ ꯑꯩꯅ ꯈꯣꯡ ꯇꯦꯛꯑꯀꯥꯟꯗ ꯀꯅꯥꯅꯣ ꯑꯩꯅ ꯁꯝꯃꯨꯗꯣꯏꯁꯦ ꯑꯗꯨ ꯄꯥꯡꯒꯜ ꯂꯩꯕ ꯃꯇꯤꯡ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯁꯤꯡ ꯂꯅꯥꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ IDP ꯁꯤꯡꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯤꯇꯪ ꯑꯉꯝꯕ ꯈꯔ ꯍꯥꯟꯅ ꯇꯧꯗꯨꯅ ꯂꯥꯛꯏ ꯑꯗꯨꯃꯥꯏꯅ ꯃꯈꯥ ꯇꯥꯕ ꯃꯈꯣꯏꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯖꯦꯅꯦꯔꯦꯁꯟ ꯄꯤꯕꯤꯕ ꯃꯈꯣꯏꯗ ꯁ꯭ꯀꯤꯜ ꯃꯈꯣꯏ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯕꯕꯨ ꯑꯣꯏꯒꯦꯔꯥ ꯐꯤ ꯁꯥꯕꯨ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯀꯥꯔꯄꯦꯟꯇ꯭ꯔꯤ ꯑꯣꯏꯒꯦꯔꯥ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯣꯏꯒꯦꯔꯥ ꯄ꯭ꯂꯝꯕꯤꯡ ꯑꯣꯏꯒꯦꯔꯥ ꯃꯤꯇꯣꯞ ꯃꯤꯌꯥꯟ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯏꯔꯤꯕ ꯁꯤꯟꯐꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝ ꯇꯧꯕꯤꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯈꯣꯏꯗ ꯍꯤꯡꯅꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠꯆꯅꯅꯕ ꯃꯆꯥꯛ ꯃꯌꯥꯝ ꯑꯃ ꯁꯤꯟꯕꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯊꯧꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯊꯥꯖꯕꯁꯨ ꯂꯩꯇ꯭ꯔꯦ ꯒꯚꯔꯟꯃꯦꯟꯠꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯈꯣꯏꯅ ꯊꯣꯛꯄ ꯉꯝꯅꯕ ꯍꯤꯡꯉꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤꯅ ꯈꯨꯟꯅꯥꯏ ꯃꯌꯥꯝ ꯃꯁꯦꯟ ꯇꯥꯁꯜꯂꯀꯥꯟꯁꯤꯗ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃ ꯄꯤꯅꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯁꯨ ꯍꯤꯡꯍꯟꯕ ꯑꯩꯁꯨ ꯍꯤꯡꯕ ꯃꯤꯁꯨ ꯍꯤꯡꯕ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯊꯣꯡ ꯃꯥꯟꯅꯕ ꯄꯣꯠ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜ ꯑꯃꯗ ꯍꯥꯏꯕꯗꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯄꯥꯏꯕ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯉꯝꯕ ꯊꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯦꯚꯦꯜꯗ
ꯍꯣꯠꯅꯕꯤꯕ ꯐꯩ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ